Mayam Punamak, Honorable Minister Singh, Honorable MLA Singh, Honorable Chairman, MLA Committee Chairman Shuyo, Mediagi Silnoxi, Tangai for the Bukra, Layvidagi, a quick Zuna, Yam short notice that Mayam go Mogidam Biroy, Nashishu, Yam Nungai, the Bato Goma Topa, Hypotare Kushuna, Lemakongi, Army Camp Manunda, the book Sujaraga. Injaba isam zaman pasagi 65 suraba ama laisram kamal babu ina kuloitang sai pungani hawa ma telephone fangnara mi aduga ani gi matungda gi ma telephone fangidaba aduge pay state force aduge paramilitary forces army am sangma pay ai dress songno kan honari semaida zero fire ma lokale aina tabura family sing sujik written complaint Moina Chinaba, Tauri Mo, Matungina, written complaint get people shipao, Fangan do Yamkana, Hangana Honori, I don't know what my man, the hand that comes again. Lani Shubuda, Nahanakoi, Haukiba, Taritarani Pan November Gida, Honorable Minister Singh, MLA Singh, Puna, Hamagawari Kara, Lowhibani, Adu Warep Singh Dugi, Matanda, Mayamda, communication gap like Janaba, Karasian Tokchan in Budagi. Dress music Kobjabani. Meeting to the Kone Logi was Yahan Bada, Kigi Hanagi cabinet, Logi, we were to in Rosto, we have the cabinet Logi with the Mihan to look condemned over the Matang later. And the Ganishu with the quay, no imposed or keep armed forces special power, police station with the local view, Haiden Equa, Adumataki, Pani, Adugamadana, Adugumba, Ziribam with Hogdokta, Yamna no Itaba, Adugumba, terrorism with Hogdok to the Sienaba, Singi Matakta, mass combing operations, Sataraga, Haribakal Prishin, Han, number Lana view, Haiden Haigipani, Aduga, Matang Daikoi, Adugumat Hogdok to the Sienagraba, January Bashing. Loinana, Nupi, Mamai Taraga, Hakibadu, Yauna, Hibation casing Shibu and I, Russian view, and I and a packet view and Togoni, Aduga Matang the Nequina, do this in Neribakangu, Madu, terrorist organization in Haidana, declared to view Haidana, a Vinamatam Haraga Figi, 7 days. Adubu, Nasi. Music latest evening da ikoi Manipur miyam da ikoi na samjhaning si koi laidiba situations da koi press da media da yamna thoga ikoi na kari tawrigi si loina khanganba mayamna ni pambirangmani adu laidiba situations gi complexity gravity aduga masigi yam aruba potche laibana maram oraga na koi praja da matam gi oina ikoi na yam toina koi interact over khanganba ngamde maramdi Kangan Bayadaba, Nuaitaba port, labor the gate. Tatrani Pansur, what of Roxan Mayam, the computer winning. I go in a head comments in a Kailom Tony and a hell of Horrible. Kailom Tauri and a hell of the Madus Sabotis, don't never mean a machine Yamarang Topanina. I call you Masiaringa, made the arguments in Noxing shoe. Quick Unaba, see a quay am rarely Unabani, Madu Mind Dobigano, Madam D. Was it Tonga, but of Gomayam, Simayam, and a computer. Land Capnary need Tonga in Harakanda, Mapam do the video Taraga, live Taraga, Togi Mong, Senabi, Adum evidence Masana, the Pinner, the Yam the Monta, the Wimon Sulay Neribani. On the highway, I am Sepikitan, Sigi issues, I am the complex way, yes, Masi international, national leader Punamana Kanada, Loin Hierarchy, Home Ministry in Hierarchy, NI and Hierarchy, the even Batas and the party, Chow political parties. President Eva City, the Europe outside force, outside key manipulation. I see NI and a totally do just notice a more in the dark stage of the Porona without Mapangi, Labaki conspiracy, young Tobani guy, who might come using the erasing, and the NI agency in the Pusipam, satisfied of them and Adugumagi complexity, like Prasada, Matam, put up the power, I get up the Queen. Hide Adu Masidi, Prazana Kangling report Kara, Laiba, Ubadagi, Michito Jabani, Nahan Badekoi, head Nahan get Tokraba to dog, that the drama toida, Tokiba, Yam toning the dog, Adugi Mamanga, the Sutokiba to do Malay, like the red kita. Hide the battle dogs in the Marilla, could have the Nongan Bagakoi, Siapia company and it has a lay. Adagi, Hujikti Kono.
manga amaga thajalaga ada pura yum changdana jaga chingna tawdana koi operation kanna tawre kanna hore ngarang sumadugi local paper media singdo social media singdo birumgani ada sim even grenade pullaga leiramba uma khongda karida mi operation lakpa yai kain tawna aduna oi huji phawgi oina mi phami pun tawbodi leitri adu identify di ayam tawre adu madu hek culprit singdo phadri bawba book tawri bawba akoi operation chathagani haibasima Manipur Miyamda, the Marilla Nosinda, with Hajaba Pizari, and the Anishubuda, when Haiba Gesing si NIL, local Pinaba and had Potomac official press release, official when NIB, Tolakre, official in a high Bokano Sepe, Nasitari Kuntaru, Sida Tolapanaduna, and I and Hadiba, Jiribangi, meet Taru. Pick Ibangamasa, Yauna, Nupi, Sing. Hard Kiba, terrorism with Hugdo, an anti terror agency re-registered away. NIG, Moigi, Peter Yusuf, Moigi, Nuhaitaba, Moina, Togok, Yama, terror Gimo, terrorist Gimo, but over Habisi, Moigi, ideas, the Moigi, press release the Pali, on a high river, casing a sea, and I and a locally seen as Hagi. Broberkada, my Ani, my Jaga, first instance, the Shiba, Rocket Lancer capsule subject to reporting, which is confirmatory, other capsule like my Sako Shiva, need to be. Ne, join in Aduga, Moi Taru, Togiba, Tamtina, Tangamasa, the piece to all of the Togiba, to get the Bane, Adugituma, Punna, affair. Laure, yes, of the Farani, Adugamana, Lupima, Marlupima, made Hargat of the Bishu, my low way, Haidana, Maduki, Potumaga, later than none. With your Quina and the Moina locality, a pair. Ohum, Siap, Baby came the detector aga, Matung the Moitaramatoi. So, Media Tarani High, an official, the Moitara Marini High, Taramangani High. Confirm the book of sport dead body Pamba, Mutaragi winner, Adugi case to Maga, Enayana. Local lay Haidanamatuki Potumai Nashi official city, Dalidi Lacre, Aduna, Sigi Pau, Manipugi Miamna, I'm no item of talking about Todo Webana, Equi, Tanning a labor, Cunning a labor, Shindugi. Do Nashigi medias the Pungo Karamana, me identified the Organda, Fana, Tanarakanda Madugi, even Mogi procedure, wanted of Tokibayore, Madugu, question of Madugi security, secrecy maintained to confidence and maintained to Matuina Madugi, Kamail of Tokibano, Kamoy Maming Kanakana have to do. At the moment, I cannot expose it, Madam the high position confidential identified. Though crime to the scene of a campusing identified over and I hore episode. I am the Manipugimiam, the Preskis in Auxi, Kotanda, a appeal to Jedi, may am by informed Kanganjari. Aduna, Aroba in Hajanisi, I quite Sarkar, Lepte, Fringe area sing the vulnerable area sing the am toin addict over, no my Kamnaba, Tongnaba Zagasing Huji. Central Reserve Police Force ki Tongan Force na ayam Zagazing occupied Tore, Border Security Force ki am surprising Tore, Manipur Miam Chinaba Pamba surprising Poraga, neutral way in the Loba, Manipur Piam Tom Tambiuni have a portion of the Poragana, another 50 company Sulai, and the high efficiency I couldn't white about. Balance the winner, mission Sangine, Sang Dene, and I have a never live as a gasing. I am Machine Loina Haiba, Central Reserve Police, Aduga BSM, I am a proposing Simba, Hore, Aduga, Chingamas a gasing, so in a Silaga, neutral Portama Tamakanda, Manipur Islam, Central Government, Home Ministry, day to day, Yam Kana Honori, Masiki Laiba, Pusalaiba, Kiliba, Tamiba, Tauriba, Mayamsi. Masi government kari tawigi hai do koi thabok na ulak pune ana si vulnerable area hanagi yam toina irang thomba mafam sing ayam fara bani
मसीदा इन मयाम द चेक अमतम का हाइनिंग पे कितंग सेक्शन ना थेंगरिबा लानसी अराइबा याम चंबा लाना तबा याम संबा लाना तबा आउटसाइड फोर्सिंग यावबा अदुगा यामना कैलकुलेटिव ओइबा प्लान अमा तौरकान तौनरबा पोट ओइबनिना तौरपा पोट ओइबनिना अखोई मिशन प्रजा सिंह कितंग वाबदी वारे कोई खांगी अवाबा तारिबा लेरिबा रिलीफ त करिबा लेरिबा से कोई मैक्सिमम कोई कन्ना मतेंग पांगदन खोतन होनजरी अन यारिंगैदी पुलिसना हाइबा अदुगा मयामना हाइबा जगह जगह सिंह याम सिक्योर ओइना लेगा चाथोकपीदबा मतम खरदन कितंग खांगिसी हाइदना आई सुमाइना थमनिंग अदुना आइना मयामदा अपील तौनिंगबसी हाइरिबसी सी कोइना मरी डिमांड तौबी मनुंगा एटलीस्ट अनि याम मरु ओइबा हाइबा तारे कल्प्रेशन दुबो फाननबा ऑपरेशन मास ऑपरेशन तौदना थबा महौरे अदुगी मखा ताबा हेक मराले बिसिंदु फादि बाबु सथगी गनि हाबिसिम मयाम लैले सेकेंड अदुगुम यामना हाइनेस क्राइम द सेनबा सिंदु मदु कोइना यामना इंटीग्रिटी लेबा यामना कमिटेड लेबा अदुगुम्बा एजेंसी अमदा लौखटपियु केस लौखटपियु ना हाबिदु सी एनआईए ना लौखटले हाइदना हाइरिबा केस अहु मरि मलोइना लौखटले ना लाए अदुग मोगी ऑफिशियल प्रेस रिलीज थोले रेस्टार नंबर पिरे अदुग होगी ओनली फॉर्मेलिटी ट्रांसफर तो प्रोक तो दी ऑफिशियल की वानी बट मोय इन्वेस्टिगेशन ऑलरेडी होरे आइडेंटिफाई तोरे मी आइडेंटिफाई तोबा होरे हाइरमनिना आइन मनिपुरी को जामियाम दा डिमांड अनि अहुम दु खुदक तो लोइना फंगम म होजि की टेररिस्ट ने लाउथोपियो हाइरिबसि एनआईए ना थिगल मतुंग दा क्विज ऑर्गेनाइजेशंस involved हाइबदु आइडेंटिफाई तोरकांदा लाउथोकदबनि होजि इन्वेस्टिगेशन की स्टेज निना मदुगी लाउथोकपगी स्टेज मदि मतम खितंग संगनि अदुना हाइरिबा मरी दुगी मनुंदा अहुम अमा तौराबनिना खoi tangna gini armed forces special force thamjan birai basisu khoi lokthokpiyo ne khoi tangna bali apri tapsu tangna makha tan su tangna gini aduna ani ahum si phajana taurabunina thabo oina ulabunina khoi manipur praja singna aduga marwaina khoi kokomigi si nausinasu tauraiba pot mayam do khara gaisu tawba horamena khoi agitation makari gumba si makha tan sathabidana ba school college office apung phana phajana hanghalaga vulnerable area yakna basina attack toruba jaga khar dukhte confine toruga nga nanaba security force kai gaina honaraga atai di normal oina hanagi dumaina laihanna ba ai praja sinda aduga civil society organization sinda aduga harisi खुदिंगमकी ऑल मणिपुर लेबो पुनमुक्ता इमासिमा अपील तौजरी अरना यारगदी सिगी स्टेप से तौराबनी न खरगे हंदोक पिरकांदा कोई डिमांड तौमिनसे दुम जोइनली आर्म फोर्सेस स्पेशल फोर्स तो लौथो हाइबदु डिमांड तौमिनसे कोई गवर्नमेंट सो दुम तौनी पब्लिक सो दुम तौसी अदुबो डिमांड तौबदुन मरम मोरकांदा जनरल पब्लिक ता खरा अनि अहुमम सो डिमांड मा पिराबनिना अदुदी जनरल पब्लिक का डिस्टर्ब तौरोइदब स्कूल कॉलेज दा बिजनेस दा मार्केट इंडस्ट्री दा अमदा तौरोइदब मोंदा तौमिनसी सपोर्ट अखोइसु सपोर्ट तौये हाइना अदमाइन थमजे थैंक यू ngasi numida waram phongkiba tungan manipuri siphongsing amasum thokiba thodo wathoksing dagi maroibi I pausing myam da thamjagi hanmada kanglaipa ki maira dagi lagusaraga laimakong army camp da thika gi thabak suba miyema sanction khibadagi thiba khangthri miyamna akanbi ho horakri laimakong army camp da thika gi thabak subani haiba miyema ngarang ayuk pung mapan taba matamna thabak suminaba nepali amaga loinana pink color gi Honda Activa registration number MN01N7723 stongduna laimakong army camp na sangsin khibadagi ngasi phawba thiba khangdana leibadagi miyam hoduna army camp na miyo si athuba matamna mari makhong thidoktuna puthokpir o haibagi khongjang sangsinkhre Hauzik phawba thiba khangdana leiriba miyo si maming Laisram Kamal Babu sai yankhai gatru apako lekhidraba Laisram Kumar Dan Singha kawi Kasargi Gosaipur dagi hauzik Imphal West district ki manungsanba Sekmai police station na konba loitang khunauda leibani maki pokminaba mayamba Laisram Binod sai humfuga mapan hairiba miyo si leimakong army camp manung thikadar oina thabak loduna matam kya gi mamang gi thabak surakibani Thiba khangda lairiba Kamal Babu mayambagi manakta sahi kharagi mamangdagi leiraktuna laimakong army gi camp manungda thabak subagi mohori oiduna leirakhibani ngarang numi jungba matung pung mariga minute taraga manga tabadu waida maki imung manunggi miyoisingna phone tawba matamda mobile phone number 9862408136 asi
switch off tawduna lekhibadagi pau phaunaba ngamdabadagi ngasi phawba mari makhong khangdana leirakhibani hari Kamal Babu thiba khangdana leirakhiba siga mari leidana imung manunggi miyoi singna Sakmai Police Station nasu ngarang missing report ama pisinkhre ngasi ayuk phawbada ma ki mari makhong khangba ngamdaba sidagi laikai miyam hawduna ngasi ayuk leimakhong army camp na thamjingki loinana khoisaunaraba miyamna leimakhong army gi gate mamang nungamadi una singu phaijinduna lambi thingjinbagi khongjang sangsingki madura leimakhong army camp da leiba army personnel sung thulaktuna nakal animakta chauna mukna bathoki thiba khangdana leiriba Kamal Babu asi leimakhong army camp ga naknana leiriba khulai paiba ko ki militant singna phajinduna thamkiba oiramgani haina thajanari loinana ngasi thiba khangdana leiriba Kamal Babu bo phangnaba army amri state force yang thibu humagi thabu sathari leimakhong gi akoibada leiba koki sip sing leimakhong da kauduna mifam pangthokpaga loinana mafam khangdana leiriba Kamal Babu gi langla langjin khangnaba yamna kan honari thiba khangdana leiriba Kamal Babu tekta kaidana khusinau haiduna ngasi ayuk leimakhong army camp da khongjang sangsinkiba miyamdagi pausi sina phonga paugi matunginadi ngasi nungthil pung 3:30 taba matamda leimakhong army camp GOC na kauduna thiba khangdana leiriba Kamal Babu gi matangna wari sanasi haiduna hairakpadagi nupi ahunga nupa ahunga sangduna GOC ga wari sanaki army gi GOC ga unarubada saruk yakhiba miyoy mana paumisingda phongdokhibagi matunginadi GOC ga unabaduna GOC na phongdorakhibada haujuk phawba thiba khangdana leiriba Kamal Babu army camp da sanglakibagi video footage ti phangle duga thokhibagi footage ti phangmamdi masing yamlaba army personnel sing thajinduna ngasi coming operation park sana sataki masidana tana leimakhong army camp ga naknana leiriba koki CSO sing amadi village chief sing ga wari sanare makhoina su thiba khangdana leiriba Kamal Babu bu phangnaba honabada angama mating pangani haibasu GOC gi mafamda phongtoramki hairi GOC gi makeidigi thiba khangdana leiriba Kamal Babu phangnaba honabada koki CSO sing amasung village chief sing na mating pangbida batarabadi army gi makeidigi makhoida piriba Sana taknaba item sing makhatana amata piro henesu makhatana khan khari loinana GOC ki mafamda ngasi unaba sangruwa miyoi singi makeidigi phongtoklammi hairibadi athuba matamna Kamal Babu tekta kaidana imung manunggi miyoi singna khusinadravadi GAC ama CM-duna lamdam asigi CSO singa kusamnaduna akanba khongjang sangsingani loinana leimakhong army camp ga phaunariba kanto sabal gi lambi sing matam supigi oina shutdown toksinbagi khongjang satharagani haina khangalam khiari atopa pawamana Oripokta kuthang sara henba numit taraga mathuini sukhrek Oripok apun balup amadi Oripok nupi apun majribam gi nupi angang Cold blood yamna tamthina khatkibada senaba sing phagadabani haina November taraga taruktagi kuthang sara henbagi khongjang sangsilakpadu ngasi numit taraga mathuini surek hauju phawa mihat pasingadu phabagi paulaitrik mara leijadaba misam nupi angang phawa pharaga hatoklaba matamasida tumina asum lasin kibadi aikoi miyamna hingadoribasi arubu wang am oirakli lamdamasi lo leba amani haibatu paliba barat lenga amadi Manipur lenga na matam sana uthokpam thui Oripok apun balup amadi Oripok nupi apun mana sangsiliba democratic protest ki kuthang sara henbagi khongjang asida ngasi ayuk pung nipan dagi numiyungba pung 12 phawba sadaki numiyungba pung 12 dagi numidang wairam pung 3 phawbana ahanthem laikai ningthau khongjam laikai amadi numidang pung 3 dagi nipan phawbana Langol Laima Kulena Sarugyagan Hadi Atopa Pawmadana Zeribamda combined team na parks and operations at Habokre Angang Uhum Amadi Nupi Uhum Tamtin Hot Kibaloina Mar Nupi Amasu Hot Kibagi Taudoki Matung Tarakpa Kongtangoina Zeribam District Parks and Operations at Habokre State Langan Zeribam District Lokalakpa Section Tarangi Manungsana Parks and Operations at Habagi Kongtangasi Pekalakpani Hadi Pauksesina Ponga Pawgi Matungina Zeribam district asigi maru eba mafam sing yaun irang thokpa yai haina khanba mafam singda state force amasum central paramilitary combined team na hawkiba numit nini digi hauna operations at tabor kibni maru oina angang uhum nupi uhum kuki militant singna pharaga tamthina khatkiba thaudokta senaba miyoi sing hauju yamna kana honari hari amaromda operation asigi damak Zeribam da ehenba central security force thajinduna mathau tahonba sokre Miyamna supungning pathabibaga roinana operation mai pakna sathaba ngamnaba security force in the cooperation pibinabasu authority ki makedigi apul torokli makasa tharakpoina topa pawmana Indian Constitution Day MU gi court hall da pangtokre Manipur University gi NSS cell na sindana ngasi Bharat ki atai mafam na pangthokna bagom Indian Constitution Day amadi
Janjatiya Gaurav Divas ki thoram ngasi MU gi court hall pangtokre thoram ga mari lainana nongmai goiba national seminar on 75 years of constitutional evolution issue and silence hype hiram seminar amas pangtoki thoram du the MU gi BC professor all Lokendra register W Chanbabu School of Social Science Din TS Punima MU gi law department gi head Dr. Y Premananda NSS CL gi program coordinator Dr. N Santosh Samadhi Janjatiya Gaurav Diwas ki in charge Dr. Sumaijai Matthew MK Yakhibaga loinana abstract book tauba booklet namas pongki thoram aduga mari lainana MU gi law department gi head Pramanandana hai Bharat ki constitution lairabasu Manipur di justice asi phongna khungaunare English Samapan Gani Fugamapan gi November Kunga Tarukta Dr. B.R. Ambedkar na constitution siamduna adopt taukiba numit asibu ningsingdun thoramasi pangtholabasu constitution da yauraba liberty of through expressions belief faith and worship hairibasing asi state asidadi leitabaga manari amadi mipum khudimaki right to free movement leitri misam ama matam ama hekta sibi yaba theories ko eba gun culture yorakpa akanba aggression kya laklibasi constitution yauriba liberty asipu hauzik thokliba irangsi da miyoi chani gi yankai hena khatkibasi gi justice pidribasi manipur si india gi manung chanda bra hain hangmaga loinana human right khungaunari haina phongdokhe nasu pausi da makhatari atopa paumana imphal zariba lambi da posai pusilakpa truck sahum lom panduna leidi Manipur lengan miyeng sangba watpa na maram oiraga Manipur gi lifeline oiriba national highway kuntra ga taret imphal ziribam lambi da posai puba driver singna maning tamna satpa ngamdri hauzik tangai phadana sangba polam sing yauna truck sahum lom NH37 lambi paring da panduna leidi truck sahum amasu ziribam district da hauzik panduna leidi masing yamlaba truck kaya man Assam rom ga thangnaba lambi gi sidai da panduna leidi oiriba phibam asida Manipur lengan ahenba security Scott Hazinduna gari sing asi ngak senduna satok sin tapanabagi thabak takhataba tarabadi Manipur gi miyamna tangai phadana sangdraba yadraba polam sing phangdabagi awaba mai unagadori masigi mathakta NH37 paringi sarukta nung dalanda singning khairakpadagi numit marini hena gari satpa yadaduna leibadagi gari kya masu panduna leiribani hairiansu pausda makhatana phongdurakli